The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu pungning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi. How many squares are there in a chessboard? A. 48, B. 64, C. 36, D. 24. Chessboard amada square asi masing kaya yaubagi. Ahanbada 48, anisubada 64, ahumsubada 36, marisubada 24. Ngasigi anisuba wahang asidi. The first oil well in the world was drilled in A. Assam, India, B. Saudi Arabia, C. Former USSR, D. Pennsylvania, USA. Pitribigi oina ihan hanba thawgi kuha asi karamba mafamda tawkhibage. Ahanbada Assam, India, anisubada Saudi Arabia, ahumsubada former USSR, marisubada Pennsylvania, USA. Ngasigi ahumsuba wahang asidi. Who is the author of the book One Day Wonders? A. Cliff Lewis, B. Kapil Dev, C. Sunil Gavaskar, D. Salim Malik. One Day Wonders hariba lairik asigi aiba adu kanano? Ahanbada Cliff Lewis, anisubada Kapil Dev, ahumsubada Sunil Gavaskar, marisubada Salim Malik. Mathagta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paukhum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida video asi nongma kalaga nongma oina hapsarakani. Mamangi video da hangjakiba wahang ahum. Ahanbada global mobile communication is achieved through A. Radio communication, B. Microwave communication, C. IR communication, D. Satellite communication. Hairiba wahang asigi achumba paukhumna D. Satellite communication. Anisuba wahangda Gandhiji launched his first successful satyagraha in A. Dandi, B. Bardoli, C. Chauri Chaura, D. Champaran. Hairiba wahang asigi achumba paukhumna D. Champaran ni. Ahumsuba wahangda the difference in years between Bikama era and the Christian era is A. 78, B. 57, C. 135, D. 58. Hairiba wahang asigi achumba paukhumna B. 57 ni. Ngasigi oinadi hairiba wahang ahum asigi achumba paukhum pibirakpa miyoi adu yaudabana maram oirga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Midyeng tabiriba pumnamapu masigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.